ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯦꯟꯕ ꯇꯥꯏꯒꯔꯁꯇ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃ ꯏꯁꯤꯡꯗ ꯁꯤꯔꯒ ꯇꯥꯎꯊꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯕꯗꯤ ꯆꯦꯟꯅꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯃꯤꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯔꯦꯂꯤ ꯆꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 13ꯇ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯂꯤꯂꯣꯡ ꯗꯥꯝꯒꯤ ꯑꯟꯖꯨꯃꯥꯟ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯁꯤꯟꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯅꯤ꯫ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯔꯛꯈꯤꯕ ꯑꯗꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯗ ꯃꯍꯥꯛꯄꯨ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯁꯤꯅ ꯇꯥꯎꯊꯔꯛꯑꯒ ꯐꯪꯈꯤꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯗꯒꯤ ꯃꯣꯍꯝꯃꯗ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯟꯖꯨꯃꯟ ꯏꯁꯂꯥꯃꯤ ꯃꯨꯑꯥꯁꯔꯥ ꯂꯤꯂꯣꯡꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯃꯈꯣꯏꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ ꯑꯃꯗꯤ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯂꯥꯟꯕꯤ ꯗꯥꯝꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯅ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯍꯥꯠ ꯃꯤꯍꯥꯠꯄ ꯃꯤ ꯃꯤꯍꯥꯠꯄ ꯃꯤ ꯃꯤꯍꯥꯠꯄ ꯃꯤ पुलिस की थवांग ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯦꯂꯤ ꯆꯠꯂꯤꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ ꯑꯁꯤꯅ ꯌꯥꯏꯔꯤꯄꯣꯛ ꯃꯌꯥꯏ ꯀꯩꯊꯦꯜꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯕ ꯔꯦꯂꯤꯅꯤ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ IMDC ꯏꯔꯣꯡꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯆꯠꯄ ꯔꯦꯂꯤꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ, ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯦ꯫ मोइना थादरप वीडियो से मिनट 2गा सेकेंड 59 सांगे अदु याम सांगनी मते लोइसलगे हारिबा सिगी वीडियो असिना चंगसलिबा क्लब असिना इरोंग मथक डेवलपमेंट कमिटी इरोंग से साब मथक IMDC हायर खंगनबा क्लब अदुना चंगसनबा रैली अदुगा सिगी वीडियो असिना साइपो नुंगई दलैबा साइपो हारिबा क्लब अदुना चंगसनबा चटपा रैली नि मैम येंगमिनसे ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯏꯄꯣ ꯅꯨꯡꯒꯩꯅ ꯉꯁꯤꯒꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯧꯂꯥꯅ ꯑꯕꯗꯨꯜ ꯁꯂꯥꯝꯅ ꯇꯝꯊꯥꯕꯤꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 13ꯇ ꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯃꯦꯒꯤ ꯇꯥꯡ 22ꯗ ꯃꯍꯥꯛ ꯊꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯈꯨꯊꯛꯇ ꯐꯥꯗꯨꯅ ꯃꯤꯍꯥꯠꯄꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯏꯄꯣ ꯅꯨꯡꯒꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯅꯨꯡꯒꯩꯗ ꯔꯦꯂꯤ ꯆꯠꯈꯤꯕꯗ ꯂꯥꯎꯈꯤꯕ ꯚꯤꯗꯤꯑꯣ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯅꯨꯡꯒꯩꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯒꯩꯒꯤ ꯂꯩꯃꯥꯏꯗ ꯄꯣꯛꯄ ꯅꯨꯡꯒꯩꯒꯤ ꯂꯩꯃꯥꯏꯗ ꯆꯥꯎꯈꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯒꯩꯒꯤ ꯂꯩꯃꯥꯏꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯒꯩꯒꯤ ꯂꯩꯃꯥꯏꯗꯒꯤ ꯅꯨꯡꯒꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯁꯤꯗ ꯆꯦꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡꯒꯩꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯂꯥꯎꯔꯤꯀꯣ ꯃꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫